state level open debating competition asiga mari leinana aikoi utcha bagi tanja adum tang aikoi lominasi maram aduna leibiriba Imphal college ki drama club ki nungsi jaraba volunteer singna aikoi stage asi athubada setup tawina ba haiduna thamjari loinana tarakpa program asi chatha bina bagi damakta ikai khumnajariba aikoi Imphal college drama club ki teacher in charge oina leibiriba oza Gurumyum Bijoy Kumar Sinnajar. Hello. 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 Ngasi Imphal College Student Union na sinjaba state level lairen. Ngasi
Imphal College Student Union na sinjaba state level open debating competition asigi aroi basarukta aikoina one act play ama Imphal College na handakta Manipur University Youth Festival da drama du sanajaruba matamda second position phanglakraba aduga aikoigi Imphal College ki oina su ihan hanbo oina aikoigi hairiba one act play da position phanglakraba sigumba drama asi ngasigi open debating competition asiga mari leinana aikoina puthok sananabagi mayamgi mamangda utsananabagi tanja adu laujari hairiba sida aikoigi maruoina college ki social and culture gi in charge soibiriba ojadane sori loinana aikoigi social and culture gi secretary oibiriba chinglembi loinana aikoigi college asigi student union gi mahiroi khudingmakna secretary sing asina achauba thodang ama aikoigi stage na singba si sem saduna college da Manipur University da asigumba thoram asi pangthoknana bahona badasu achauba thodang lobirakraba si ngasi aikoina samna sinjaduna amukasu ngasigi stage asida puthoknana ba thorang tawjari da sibu takpi tikpi bada achauba thodang lobiduna college asigi mai porukpada achauba mafam ama pibiriba aikoina ikai khumna jarboja Sri Loitongbam Brajamohan Singabu kaubung amjade masigi ojabu kaubung amjadaba si aikoina tanja laujaduna ngasi aikoigi oja principal na college asigi principal na ojada samlaba citation amadi khudol khara tambina nabagi tanja du laujari ngasi aikoigi stage asi semna thoram sing asi haujinbada khudong chananabagi damak adumak oja principal amadi tinbiriba oja aduga lengbirakliba khwai pumnamaki ayaba laujaraga ikai khumna jaraba oja Sri Loitongbam Brajamohan Singha aikoigi ngasigi asigumlaba samna sinjariba stage asida lengkhat piraktuna ojabu lengkhat piraknanaba ningsingjari Kirol Oja Brajamohan stage asida lengkhat piraknaba nolukna ningsingjari loinana oja gida samlaba khudol tambinanaba lingyan phi khudol tambinanaba nolukna ningsingjari citation asi sija langjari bagi maikai dagi lanthokjari certificate of honor to Sri Loitongbam Brajamohan Singh, a theatre celebrity of Manipur, recalling your committed and accomplished contributions to the realms of theatre in Manipur and abroad in general, and also in celebrating your divine direction of our first ever one act play Whiskey Bottle Ama by Arambam Somarendra and staged at Manipur University Inter-College Youth Festival 2022 that won the prestigious second position. In particular, Imphal College Drama Club ICDC honors your overall service in this season filled with this certificate of honor on the auspicious day of the 10th December 2022. Sincerely yours, and on behalf of Imphal College and Imphal College Drama Club, Dr. M. Priyobata Singh, Principal, Imphal College, Manipur. Hairiba citation asi ikai khumna jarba oja principal na oja Sri Loitongbam Brajamohan Singhagi mafamda khusinnabi loinana oja Loitongbam Brajamohan Singhana sigumba ikoina sinjariba citation asibu harau harau lobi bagi damak thagatpa phongdoksari. Hello. Loinana ana haidoksadabani drama asigi asinarang aduga assistant director oina thaupubikiba Dr. Gurumayum Vijay Kumar Sharma dasu ngamjaba matang kudora matang tamjage Dr. Vijay Kumar election birang mingsinjari. Hello.
Hello. Hello, hello. 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 Yeah. Hello. 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 Hello, hello. Hello, hello. Drama si Zamayam gi mafamda. Hello. Hello. Hello, hello. Testing, testing. Drama si Zamayam gi mafamda. Amadi lakpiriba, lengbirakliba, khwai pumnamakki mamangda lanthoksanaba sem saba pumnamak loijare. Whiskey bottle ama, a whiskey bottle, a Manipuri one act play by Arambam Somorendra. Synopsis: the act of the play takes place at a government office. Sanatombi, a clerk in the office, is determined never to remarry after her divorce from Chandrasekhar, an engineer. But Anand, the undersecretary in her office, proposes her to be his second wife. Inwardly revolting, Sanatombi wisely manages to explore and expose the shameless and unreal hearts of these hollow men. Chandrasekhar, the ex-husband, also appears in the office and questions Anand about his interest in his wife in heated words, in full tension. Chandrasekhar also renews his proposal to Sanatombi for reunion. But Sanatombi rejects both the seemingly great bosses, convincing them of her unsecond decision to remain unremarried forever. Theme: some men always take love as a commodity that can be purchased with money. Real and spirited women are always fed up
with this pretense, the true value Hello. of love that unites personal relationship is held high in this one act play. Cast Oinam Bhumika Devi in the role of Sanatombi. Thongnaujam Sujata Devi in the role of a peon. Naurem Dayananda Singh in the role of an undersecretary. Namram Sumanta Singh in the role of Chandrasekhar, engineer. Loinana, makeup and costume, Taurem Rajan Singh, orchestra, Irungbam Albert Singh and Prithipijit, stage, team, Imphal College. Writer, Arambam Somarendra. Hairiba, Aikogi, synopsis, Amadi Tim, Asina Singh Basing Asi, Ikai Kumda Zaraboza, College Asigoza Principal na, Hawaii Obi Bagaloina, Drap to Vivani, Mayangi Mapunda, Lantoksari, Whiskey Bottle Ama. Itima, sa tholu drabra, kaidore, prepra halaglabade. Thagluri da tombi, mi amna chilhowe, humang songmandana halabani. Khangde da taurise, kentin sisu khara chawtholabadi phagadaban. Chinba haiduni da tombi. Khoina phami sisu yam chilidana. Adobodi chilli, superintendent gi lejada duna sida pulle dana se. Superintendent karai chakhige. Kentin da lehodro. Lehode. Secretary kita jalan bayar. Iya, file thiu hairam bane. File robo. Laitri, kona tapna thira kita wa. Hauji kom lingai sida thiau rodana. Horen thabak le horabadi nganna kum la sui aidana. Kadai dagi nganna kum ba yadoi no da tombi. Ai tan sutale. Office timing loidana yum da nganna kum ba se. Aduna ne. Office close tawraga aina chatlise. Ado bati chumba. Maduna chumba haibadoni. Ithak thongbo officer naga wa ngang bado talida tombi ngang deda kanana su ngang deda superintendent na su ngang dedo under secretary na su ise mabudelu na tawida hoi tawi tombi atubu nungai tabra tanna khumida nungai bana karino nungai tabana karino ai khangdre tombi aina khangise ai kerani oi habasidani Jummi kerani ni aduk nungai na leramba ponsi adubu thok le hundok lamaga kerani oini na lakli basine aina ngakli base ponsi habase mawong amani to tombi nungsa maraktana namai namitu ngasang hengang no maraktana na finarondo pungchot hejot office ti kadaba yade do kadaba yade hing batarabadi ho dubu karigi no nungai ba hundok laga awaba thiri basibu nungai ba haibani tombi nungai ramdre aduna nungai ba se karai dano haidana thiri bane madu ai hayura hairone under secretary na haibado adu oire adu oirabadi wadre dana khangdre da tombi madu dum toksillasira ihe phage ta taba awoi bani akhoi nupina anga pikpa chelaga office kari ne tawri ba se akhoi di othong na bu wakhre nasa nungai na ba khare yengo ichema nang se pangi he kari dore tombi
ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯏꯟꯖꯤꯅꯤꯌꯔ ꯁꯥꯍꯦꯕꯀ ꯈꯥꯏꯅꯔꯤꯕꯁꯦ ꯑꯗꯣ ꯀꯩꯗꯧꯔꯕꯒꯦ ꯃꯤ ꯈ꯭ꯋꯥꯏꯅ ꯏꯟꯖꯤꯅꯤꯌꯔꯗ ꯂꯩꯗꯧꯒꯤ ꯍꯣꯠꯅꯩ ꯑꯗꯨꯒ ꯅꯪꯅ ꯈꯥꯏꯅꯔꯤꯕꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯁꯦ ꯄꯥꯝꯗꯗꯅ ꯈꯥꯏꯅꯔꯤꯕꯅꯤꯗꯅ ꯅꯪꯅꯔ ꯃꯥꯅꯔ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯑꯣꯛꯂꯨꯔꯕ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ ꯂꯥꯜꯂꯝꯃꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯑꯁ ꯚꯥꯞ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯥꯝꯕꯖꯥꯠꯅꯤꯗ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤꯅꯦ ꯚꯥꯞ ꯇꯥꯔꯛꯑꯕ ꯑꯦ ꯅꯄꯨꯝ ꯇꯤꯛꯄ ꯃꯈꯩ ꯋꯥꯔꯤꯕꯁꯦ ꯑꯪ ꯏꯆꯦꯝꯃ ꯑꯩꯗꯤ ꯅꯪꯁꯦ ꯁꯤꯡꯉꯤ ꯍꯥꯏꯅꯤꯡꯗꯦꯕꯣ ꯄꯪꯗꯅꯕꯨ ꯇꯧꯔꯤꯅꯤ ꯇꯣꯝꯕꯤ ꯄꯪꯅꯨ ꯄꯪꯅꯨ ꯑꯗꯣ ꯍꯟꯇꯛ ꯑꯅꯧꯕ ꯇꯟꯖꯥ ꯑꯃ ꯂꯥꯛꯏꯁꯤꯗꯤ ꯃꯥꯡꯍꯜꯂꯅꯨ ꯃꯨꯟꯅ ꯈꯜꯂꯣ ꯅꯪꯅ ꯀꯔꯤ ꯈꯪꯒꯦ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯪꯉꯤ ꯀꯔꯤ ꯍꯪꯉꯤꯕ ꯇꯁꯦꯡꯅ ꯈꯥꯏꯅꯔꯕ꯭ꯔꯥ ꯅꯪꯗꯤ ꯀꯔꯤ ꯈꯨꯝꯃꯤ ꯇꯣꯝꯕꯤ ꯈꯥꯏꯅꯔꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯂꯩꯃꯤꯟꯅꯗ꯭ꯔꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯅꯦ ꯆꯨꯝꯃꯦ ꯍꯣ ꯈꯔ ꯉꯥꯡꯅꯔꯛꯑꯣ ꯍꯥꯏꯌꯦ ꯍꯥꯏꯔꯣꯗꯅ ꯑꯗꯨꯗꯤ 이해 파괴ꯛꯇ 따바 어오이버니 힝버세 양 와버니 빵거누네 미콰이나 하하 가르가 라우나리버세 따드라바 ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯁꯔ ꯁꯅꯥꯇꯣꯝꯕꯤꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯣ요 ꯑꯗꯨꯒꯅꯦ ꯆꯥ ꯑꯅꯤ ꯈꯛꯇꯒ ꯄꯥꯏꯔꯣ ꯐꯅꯤ ꯁꯔ ꯖꯦꯃꯥ ꯀꯍꯧꯕꯅꯤ ꯍꯜꯂꯣ ꯗꯣꯛꯇꯔ ꯂꯩꯕ꯭ꯔꯥ ꯂꯩꯇꯦꯕ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗꯣ ꯑꯃꯨꯛꯇ ꯎꯅꯁꯤ ꯍꯥꯏꯌꯣ ꯔꯥꯏꯠ ꯌꯥꯔꯦ ꯌꯥꯔꯦ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯁꯔ ꯁꯅꯥꯇꯣꯝꯕꯤ ꯆꯪꯂꯣ ꯁꯔ ꯀꯔꯤ ꯍꯥꯏꯒꯦ ꯐꯝꯃꯣ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯤ ꯅꯪ ꯍꯧꯖꯤꯛ ꯑꯊꯨꯕ ꯊꯕꯛꯀ ꯂꯩꯕ꯭ꯔꯥ ꯉꯁꯤ ꯃꯤꯇꯤꯡꯒꯤ ꯊꯤꯟꯒꯗꯕ ꯐꯥꯏꯜ ꯈꯔ ꯂꯩꯖꯔꯤ ꯁꯔ ꯐꯥꯏꯜ ꯊꯤꯟꯒꯗꯕ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡꯁꯨ ꯉꯜꯂꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟꯗꯣ ꯑꯩ ꯍꯥꯏꯅꯒꯦ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯈꯤꯁꯦ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏ ꯁꯔ ꯑꯩ ꯅꯍꯥꯟ ꯅꯈꯣꯏꯗꯁꯨ ꯂꯥꯛꯂꯝꯃꯤ ꯇꯥꯟ ꯆꯥꯅꯗꯕ ꯍꯥꯏꯗꯨꯅꯤ ꯅꯪ ꯂꯩꯔꯝꯗꯦ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯁ꯭ꯋꯁꯇꯤ ꯄꯨꯖꯥ ꯑꯃꯒꯤ ꯄꯣꯠꯌꯦꯡꯕ ꯆꯠꯊꯣꯛꯎꯔꯦ ꯍꯜꯂꯛꯄꯗ ꯑꯉꯥꯡꯁꯤꯡꯅ ꯁꯔ ꯂꯥꯛꯑꯝꯃꯦꯅ ꯇꯝꯃꯦ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯅꯉꯣꯟꯗ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯇꯧꯕ ꯄꯥꯝꯃꯤ ꯃꯔꯝꯁꯤꯅ ꯈꯪꯅꯤꯡꯕ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯁꯅꯥꯇꯣꯝꯕꯤ ꯍꯪꯕꯤꯌꯨ ꯁꯔ ꯁꯅꯥꯇꯣꯝꯕꯤ ꯅꯪꯒ ꯆꯟꯗ꯭ꯔꯁꯦꯈꯔ ꯕꯥꯕꯨꯒꯁꯤ ꯇꯁꯦꯡꯅ ꯈꯥꯏꯅꯔꯕ ꯍꯥꯏꯕꯗꯨꯔ ꯁꯅꯥꯇꯣꯝꯕꯤ ꯈꯥꯏꯅꯔꯦ ꯁꯔ ꯃꯥꯅꯗꯤ ꯍꯟꯖꯅꯁꯦ ꯍꯥꯏꯗꯅ ꯇꯠꯇꯅ ꯄꯥꯎ ꯊꯥꯔꯛꯑꯦ ꯑꯩꯅꯗꯤ ꯌꯥꯗ꯭ꯔꯦ ꯅꯪꯒꯤꯁꯤ ꯂꯦꯞꯂꯕ꯭ꯔꯥ ꯁꯅꯥꯇꯣꯝꯕꯤ ꯑꯩꯗꯤ ꯇꯪꯗꯥꯡ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣ ꯁꯔ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯅꯈꯣꯏꯗꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯂꯥꯛꯂꯝꯃꯤ ꯅꯪꯒꯤ ꯐꯤꯕꯝ ꯈꯪꯅꯤꯡꯕꯒꯤ ꯅꯪꯒꯤ ꯍꯥꯏꯕꯗꯤ ꯆꯟꯗ꯭ꯔꯁꯦꯈꯔ ꯕꯥꯕꯨꯒ ꯅꯪꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯂꯩꯔꯤ ꯍꯟꯖꯤꯟꯅꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯒꯦ ꯑꯗꯣ ꯁꯅꯥꯇꯣꯝꯕꯤ ꯍꯟꯖꯤꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯅꯪ ꯑꯩꯒ ꯂꯩꯔꯁꯦ ꯑꯩꯒꯤ ꯁꯦꯀꯦꯟ ꯋꯥꯏꯐ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕꯤ ꯑꯩꯗꯤ ꯀꯔꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯣꯏꯔꯕꯅꯣ ꯈꯜꯂꯨꯔꯦ ꯁꯥꯔꯒꯤ ꯅꯨꯄꯤ ꯁꯥꯕꯤꯇ꯭ꯔꯤ ꯂꯩꯅ ꯑꯩꯒꯤ ꯀꯔꯤ ꯗꯔꯀꯥꯔꯅꯣ ꯁꯅꯥꯇꯣꯝꯕꯤ ꯑꯩꯅ ꯅꯪꯕꯨ ꯈꯟꯖꯔꯛꯄꯁꯤ ꯀꯨꯏꯔꯕꯅꯤ ꯄꯥꯛ ꯍꯦꯛ ꯍꯥꯏꯗꯣꯛꯄꯗꯨ ꯍꯪꯒꯣꯏꯗꯨꯅ ꯂꯥꯛꯄꯅꯤ ꯁꯅꯥꯇꯣꯝꯕꯤ ꯁꯥꯔꯒꯤꯗꯣ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅꯣ ꯁꯅꯥꯇꯣꯝꯕꯤ ꯅꯪ ꯎꯕꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤꯅꯣꯃꯗꯤ ꯐꯥꯎꯍꯜꯂꯤ ꯅꯪꯁꯤ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯅ ꯁꯅꯥꯇꯣꯝꯕꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯁꯥꯔ ꯑꯦꯇ꯭ꯔꯦꯛꯇꯤꯚ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯗꯤ ꯋꯥꯎꯊꯔꯕ ꯃꯇꯝꯅꯤ ꯋꯥꯎꯊꯔꯛꯂꯕ ꯃꯇꯝ ꯁꯅꯥꯇꯣꯝꯕꯤ ꯋꯥꯎꯊꯔꯛꯄ ꯃꯇꯝꯁꯤꯗ ꯐꯖꯕꯁꯤꯅꯤ ꯆꯤꯡꯂꯦꯝꯅ ꯐꯖꯕ ꯍꯥꯏꯅꯔꯤꯕꯁꯤ ꯑꯩꯒꯤ ꯄ꯭ꯔꯄꯣꯖꯦꯜꯒꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯌꯨ ꯁꯔ ꯇꯦꯕꯜꯁꯦ ꯊꯝ
Thank you. Sir, I huzik yum pan bagi thoidok pa sa lay jadre. Oh, hanji irum mama, chauna lady haibani dana. Chandrasekhar babu su aigi marumni. Hanji nagi hairabadi shengna hayuda. Aigi aningba pambadi ngasi nangonda hairibasini ne sanatombi. Hanjin nagi khali haibana te sir. Adudi karigino. Ai amuk hana yum palaroi haijabani. Kadai dagi nang nasangna taw nabo. Sir, yum pan basibu masak phajaba ngakiro. Ai di sak phajadi. Fazaina. Sum phiran sai rasilai haidi nang na hairibasi thajadebo. Chandrasekhar babu nang hanjinaroi. Aigi proposal su yaroi haibana amani. Ai natrabasu nangonda hairagadaba midi yamna yam sanatombi. Ai na yaroi sir. Nang na yadabadi ai. Adubo nangonda hairagadaba midi yamna lakhagani. Ai wondagi hena hairamgadaba mi su leiramba yaida. Madu ai khangdi. Aigi didi nangonda ngasi hairibasine sanatombi. Sanatombi munna khallo. Aigi di nangonda sengna hairibasine. Nupina nupa yaudana leiba haibase nungaifam amaromda nang apik ni sulairi angangani do ayoki makhoi mi oina basemge aduga nang busu nungaina thamge thajadabro Thajaba. Nupana haibada thajaba nupi gi wakhal do. Ai matam amada khanglamde ngasi di khange. kari no haibudubo Mana ibu thajahan kiba. Matam madudadi isane isabu masa khangjaramde ngasi di khange. makhade Aduna ngasi isagi punsi lena bohanabada saheb gi office da kirani ori basini. nang ai dale kirani uidabusu yarina nungaina phamduna leyo Chahi amna phamduna lay sir. Matam mado nungai haina khalami. Ngasi di ai amu hana phamningdre. mi khuri mak chap marabadi te sanatombi Chandrasekhar babu na nang luna khandabusu ai nang budi luna khangani sanatombi Karamna sir. Sar gi nupi sabitri bu luna khandana karamna ibu khangadori bano. Zumbi nang chingnagani Savitri ai luhongduna lawu nupi imai pa na pami haibagi luhonglu batani nanga Chandrasekhar babu ga nuksinaduna leiminaramba atugubu nate khogidi chumna imai pa na pami haibagi luhonglu batani ne masida luhonglaba matai manau amagum leiminaba khatani aigi thamoi gi oiba nuksibadudi ngasi pawo pikidri mongoda sanatombi Angang ahum mari poktana asuk chana na lairibadubu karamna nungsinaba nati haigadori bano sir. Sanana ayusi mong amagin sanatombi hoi ma ai ngi mama were ai ga magi gi marakta buona madile yumgi nupini haibagi adu mana soibu magi nupani haiba nupa nupi oina leiminarubagi angang yawa haibaduni ne sanatombi Sir na mem sahebu tarai torongani habase ai di thajadebo. hoi sanatombi aina mabu khwaidagi henbini hai masi nupa khudimagna magi nupida haiba wahini aina su nangonda hange wahang ama nangi nupana wahang sima nangonda hangdaba sanatombi Haire ai matam aduda thawai tana noki. mana pamba zip car sana lupa ai loina pi mayam na harauki hojik suma harauduna leiri sanatombi Mem saheb na pamjabado. nang na nopusita se sanatombi ai ngonda karino ma phauline nang isi ai wari sida interest laibo male nang su ma dungna nungai na thangani da Ai giswa. Sir na ibu lauraga mem saheb na harauna laikhigadrane. ahan madini ma saugani ado sanatombi ai na themadi ma su sawu hagani da Ai mem saheb ki damakta khanbada wada magamde angakpani. karigi ngaglugadage ma su nungai na thangani aduga nang bu su nungai na thangani sanatombi Sir na ibu pamli basi karigino. sanatombi nang si nasakna to phajai nangi phajabana ai wakhalbu kangau nangi phibamna ai thamoise tumarang hole sanatombi Madu tagira sir. masina ai wakhalni amaromda nang huji nupa nei thokiduna anga wana leire tanja sida nayum na kai ama palabadi sapai ai gi phibam sida nang bu lobo ngam aduna nang aingonda leirabadi safuro sanatombi masi aina chauthokuna haibadi na te sanatombi Chummi saphagani. Nupi gi darkar laiba nupa sel thum yum panba ai
ai matam amada khalame ai gi nungshina ba nupana mado pumnamak pigani haina pi mahakna engineer oiraba matamda ai mado phangduna kena kari mata wadana lere na hiksu nuaina leibe aina Chandrasekhar Babu na atopa nupi ma pusalala basu nang ahan oina dong nuaina leibe aina sana tongbi hoi leinai mi atai kaya ai di madu pamte sir Chandrasekhar Babu na nang bu mirai pham di thokta ban adubu ai nang bu di mirai loi sana tongbi leisari ngai dadi nang se thingna hodre matam du dadi nupi anga nga si thoina khalude lairik ta pa duna lakun adubu hojikti nang ga thingna ro le ai nang bu nungai na thangni sana tongbi nupana nungai na thamba punsi do ai pamtre sir nungai na leiba pusi pamtre ba sana tongbi pamtre maram hai ko sana tongbi maram sir ichima secretary kada superintendent na fine pro hari chalu ko aduga ai kada mu chalu ko sana tongbi saudi sawa sauningai wa laite sir all the best kana hai hello hai sir Chandrasekhar sahab na sir buhang kadai dale mapandar hewe sir sangbiro ayo fani sir Chandrasekhar Babu kanja sida kai ga sir somda ling simbiro sir somda sir lengsejo kadong da sapiro bro sai ai sahib sunage aduga ai wife sunage lagi lakta so allow me to disturb you not at all adom ai wona kari tabi ka daba sahib na ai wife ki da toina sanher fawse ai he ka se masigi maram se kai lebagi habdo function office da staff oina leibu da nong phadok chalu bakatani akai ba leibra masida takpadi sahib na ai wife na interest lai lishini ne interest hai ba wafam simakti connotation legani Chandrasekhar Babu ai junior staff sana tombigi welfare re interest le mana nupa ga khaina duna wana leibu do ai yeng bangam de mana khara dang safana leiba hai ba se ai ge pam bani mana khara dang safana leirabadi ai su wakhan nungai masegi wak Chandrasekhar Babu sahib ai wife na phibam chana hing da bai basidi ai gi dai dai masida sahib na ai wife ki private life ta asuk yam na interfere to bi bisu no ai interfere to de Chandrasekhar nupa khaina duna maranai taraba nupi amabu karam na leluge nong phadok chalaga hangluba khatani ne sahib madu ki tamag oirabadi ai lai bisdi ai magi nupani summi Chandrasekhar Babu ai adom sana tombigi nupani haite ado Chandrasekhar Babu adom hauji ex husband oira male sana tombi adom hana lawam masine ina Chandrasekhar Babu gi mafam da khanganing libase sahib madu sahib na khang da bi wafam ni hojik su ai sana tombi khainadri sana tombi ai gi nupi ni mana saudra cha sakhi bagat ni sahib nupi mana bapam da saure haidra chakhraga madu da hekta kainare hai basmakti imphau myaw da wa man haina khalida adu gi sumatakta ai maga khainare haina chapchana haikidri maga iga chap manana phibam chap mana wafam machangi masidi sahib masida sahib na gi wife ta yingbi mi jengdo madu yamna phajada mi jengni madu tawbi ga du haidra haigi lakoni sahi hum pam da lerga masa matung da be pass taw jarak laba adu gi matung kirani oiraga machijak thijarak laba matam asi phau da Chandrasekhar Babu na nong da chalaga hangbirudraga ai gi office asida laga adom gi wife ni haibasidi atha thok tabra khanjai Chandrasekhar Babu sahib madu gi atha do hojik phawak sahib khangbidirbo madu ai gonda atha thok tine Chandrasekhar Babu atha thokani soidana atha thokani ngasimak aina ai gi wife office hour loiba pudra put chatkani madu da khangbiro adom asawa engineer sahib aduga machine ai gi office ni ai gi office ki staff amada ain kai ba thabak tawrklabadi ai madu tolerate tabok ngoi Chandrasekhar Babu ain mi magi personal life ta aduga mi magi matai manau gi wafam mada ain amadi office ki kai su darkar ta da aina khanjai da masidi ai amadi ai gi sana tombi gi private life sahib ai su officer ni aduga aina ai gi wife mafam sidagi puduna chatkani hadna lagni bani
Masina sayemna ai office ki ai gi nupi gi office ki staff officer ore aidina pubi ki ya ro siro namda pubi ya rai Chandra Sekhar Babu adom kana oi daba ai na sumde ai de pudori pude ai de pudori ne Hello. Oh, sir. Okay, sir. All right. Oh, thank you, sir. Secretary kita kau re. Adom ka wari samthung na pa me. Ngaktang phambirom. Ngai jerm lage sahib. Changage. Hello. Karigino office da dia. Ai nang amadi nang officer punu nagi lakpani phamuwang na chi. Phamagi darkar ta de. Ai file oba lakpane. Nang gi file adu da ai kai sukang gi sa tombi. Nang ga wang ga bayam ne. Karigino sa tombi. Nang na gap asuk yam tawri bise. Ai na kari da gap tawrabage. Gap tawri badi saheb ne. Sa tombi. Ai nang gi na phamdagi wa matani. Kari wano. Nang ga anang babu ga leinei ba mari se karino. Kana na mari laini haidi bano. Nangi wa boy na khanggai bro laini ngaga laini traga tokani maduda sahib ki kari mathau lai bage ithau lai nang ngai gi nupi ni chahi ahong gi mamang da oirame ngasi di oidre karamna nang gai ga wa loina khre kuire na ai di hanjana roi hai khiba kari gi no wa mo hogdok li basibo nang gai ga hanjana ga sa tobi nang boy na chap chana khaina hai khidri nang tana sauduna chakhiba khatna tro aina chakhiba numito ai ha aroi ba wari laukhra bane aingonda hanjin bagi wa laite nang na chakhiba numitagi aina hanjina si haidur tara bisidi aina yakide dana hairkanu haikhriba dudi sa tombi nang na aduk sauduna chakhiba gi maram kari sauning lame matam madudadi adubu ngasidi saudre itom ta khalubada nungai ta bapoe isane sabu masa khangjaru da bana aise onthong na pangna yamna hanthaba thakta hingame oh sa tombi nang hojik phaw nang gi napal hanjri mamangi punsi khongthang ado achum moiro boi khalame nanga nungsinaba nanakta lakpa nungai gani khalame nungai khina nangbu aina kaida nungai ta thamki bage nangi damak kari da walan ki nang khangoi aigi famda watba karino nangna khangba ngamoy ai khangi sa tombi aina nangi damak kari solan khide nupa mana to pham tokdo ai chap chana tokhi nangbu nakut ta hamdar chan khibda tro khut ta hamaga chabado migi nungai banate aise nangna thamba mo ngadudi ne aibu nangi damakta yoktuna thamba haibadune nangi wasidi achumbane sa tombi nanga iga nungsinar khibadudi nungsinade ibani gi mari adudi irang haibadune nahawai bagi inkhalakpada lakpai thilna ibani amaga naksinna hangi bane nungsibanate aidi nangbu thamoi senga nungsi sa tombi rai dage adongi sajatudi nungsibanati mi hawbadu dagine radharani busu atombi oina puraklibado madi adumna nungai haiba punsido pamamgani mabu nungai na thambiyo makutta hamaga pijabiyo nangsu dum leyu sena tombi masu adum lejani mado aina chap honagani ai mado tukache ai masak thokpa punsi ama pame nang haibo pham simakti nang aigi na ka leibadu masak thokte siro thokte mado onthokna hanthaba thaki punsi haibadune nupagi indrigi apenba pinaba fijet firol sana lupa sijilaga maki semduna leiba madubu karini haina ningbage cha tombi adudi ayo aigi nupibu atumma thamdrabadi karma thamgani adune aina hairibase aidi thenduna leibadu pamte thenduna leiba nupi adongi damak ai amu hana oiba ngamaroi adudi ayo nangna hojik pamli base kaino ba kari hojik tawribase oh ai bab tare nangna hairingi ba pham simakti anan babu ga lainai tro mado aran bane maga iga mari lainade madi yamna pangjaba punsibu masa khangjadaba misakne aibu nupi ne haidana pamjabatane mangonda sauruno oh aduga nana khoigi yumda toina lakibagi maramna kari aibu pamdana themjari bane oh aduga nanga lakanu haidribana karigi lakanu haina
aina haibado mana artha khangba ngamba po nate masu nanga amhane iham hame aibo hame ba Satombi mane nangdi ahambane nang mu ngawbro adumbu kari ni haina ningi bage aidi samasida khwaidagi mamal leba misak amani mamal adumgi mamal khangbirabo kari khangdani nang tanabu pangjabana nakutta paiba mani do huntok lambani khutta paiba mani oiramma ya kana gumbagi mafam dadi aigi fam dadi madu nate aigi miyeng dadi nang se sup natagi whiskey bottle amagi mamal tane Satombi lawgaro matung manau aingon da hanjina si hairakano nangi whiskey gi ni sadu da mayai hapnaba aigi sadong laitre ai chale Satombi salagera sir ai secretary gira ngai kolure sir ai chalage sir ai kya rakhana hai khare ai kya sa to bigano sir ai nakhoyani gi nupi oi bangamoy Satombi punsi ado ihang hangdaba hangi kaidawna hangdani adubu hangba se ai kaidaw ngai da su jinna basilar hangba sigaloina na ai gi punsi ase sidri fauba lengani ai chale Satombi fajare tuling lagi do nang na siran tora hai kitin fajare imani Ajo, mau kun di sini. moi na khanggo matang asida Imphal College Drama Club na sanajaba whiskey bottle ama si losinjare pumna makpu sinjalangjari ba gi maikai dagi amuka hanna thagat pa phongdoksari asigum laba aikhoigi Imphal College Student Union na sinjaba state level open debating competition gi saruk amoina lanthok sariba aikhoigi drama sisu loijarabani na makha taba sidi amuk open debate competition asigi sinbi langbiriba amadi chen chongbiriba singi mafamda sinajari Hello. Hello. Imphal College Drama Club na sinjalangja duna Inter College Youth Festival da second position lawrakraba one act play whiskey bottle ama lawbikraba matungda hauzik debate ki result lauthokpagi tangkagadu yausilakle ngasigi
Jury member oina lengbirakliba ikai khomnabda matik cha Bobo Khuraizam, resident editor of the Imphal Free Press ngasigi debate ki result asi lauthok pinaba kaushinjari. Hello, check. Mang Lingshin Biriba, Lingshin Biremba, respected Oza principal, teaching staff, Amadi, my young friends, Imphal College, ki Amadi ngasi, debate saruk yabikiba, participants sing, ngasai pung tara di observe mune, huzik pung mari tare, aduna prize. Position laming sing si winner sing si lautok ngai ta matam khara lok jaba tare warok biroi ai si kanona Manipur University ki washroom maya da khoi ki debate ki secretary Simon na bhabi bane Simon se washroom maya da ngai le me ai washroom sang ne khang ber khang de sir Imphal College state level debate competition le adu da judge oi bide be yaroi na Simon na bhabi bane. But I would say thank you so much for inviting us. It's really a privilege to be here today. Aduga, one very important clarification from my side. Invitation dasu aigi mingsi makada resident editor Imphal Free Press e ai husiki ojadrena former haiba wala hore sima clarify tawjage because aigi thabak se two sides. Sometimes I work as a journalist, sometimes I'm a documentary filmmaker. And Huzik say, he ini to muya adabnina. Now I focus more on documentary filmmaking. So football game matamina, I just want to ask, ngarang Brazil my team the thamui kai bakana kana yauna ge. Obviously Brazil support over lamne football game fever su lei dibne. Adada ai football si school level sanazare aduga punsida goal amuk san mga mukte. But as a layman, I have a right to kaisu kudum mina mantok kan midi haye bako. Goal san mga mdragaso. The Brazil say ai bula haizu hardi homework itaw taw dabra kaino. Homework taw usi Croatia na kra hel. An opponent si respect taw usi kitang wat pamale Brazil say. So I give you ni why I mention the word homework is ngasigi participants na all of you punamak you have given your best. Congratulations. I would like to congratulate each one of you. Although akoi di ay natuloy na haizabani akoi occupational hazard ni we have to give marks. Akoi di mark pibi ona kaurabani na mark pide ba yade ado mark pide bani na mark sab mana pibi yada bani na we have to mark si yam na kitang khaidok torga that is our occupational hazard haita. So homework panbagi arthadi participants singna akoy na uza fange uza single na su topic sige maram da yan masa khaina thambi khre ada akoy na ubse mai thong si da participants si kayam no homework tawri se mami tai ada ngasai ai pung tra da lakchei Simon na khranga na lakpi hoina ai tour chachai college sigi ada machi da akoy participants sing se tension car ga pham lei bai tare because haidi akoi usop ga yam tabai sa lu ga akoi chaba tum na abu car ka na kan tung gi doino na adugi expression na ma yaw na ko tension feel faces uye ba maram di sigi aina haijening di waru biroi sigi homework ki level se mayam gi mamang na competition thokla ga subject ma tangang bai it's very good and you have a long way to go. Confidence what bakra yawi, confidence person yaw bakra yawi. Sidi it's all part of learning process neba. Akoi ki college ki matamda noi ki smaina ngangu haibda akoi su kala thak niktu neba. So I as a judge, I say not a complete person. I want to what mayam rei, and I believe in learning process. Saying akoi na si revokti. We learn in so many ways. Learning process and not only in the institution, but beyond the institution, we learn to we are. The very essence of debate, hierarchy, expert, subject expert, tanagani, no doubt about it. But expert to na, to pa, insu in biba.
that is not the essence of the debate. Haitare. The very essence of the debate is participate to riba debater duna ako ye kunai se kamay no ubangam ge karam critical eye the yeng mangam ge haibidu gi sang yeng ne. So mathang dadi hai na vibrant oiba debate hai na vibrant oiba topic su khanbi rekane khali. Next time also I would love to be part of here, and I would like to congratulate Imphal College 1 play and please have a round of applause for the 1 play noise. I matam kitanga loksa ge minin nga muktang I gi kara mamung chatkiba documentary film Ima Sabitri mayam khangbiram da bayai. It's based on Manipur ki leading theatre group Kalakshetra Manipur ki Ima Sabitri da magi semi biographical oiba dugumba documentary ni laibak phangna ai award khar phangjaki aduna sigi nungnang base jakanai leikhidre leidingai da Manipur theatre ki movement si sidar e masi kamaina revive tawni haibgi anxiety siga loina na sathibani hando aduna ngasi Imphal College ta debate ki saruka tajagin lakpada one leg play adusu women centric women strong character oiba one leg play mo win base. Thank you so much again. Aduga aigi imanaba sing marumpang sing film tawasing direction tawasing, if they want to look for talent, I would say please go to Imphal College. Imphal College has talent some live, I would say that. So now let me announce the consolation prize. Loinamak consolation pigri na hai, but first, second, third to Loktok Raga, 5th, 6th, 7th, 8th, G8 Loktok Sarake, pronunciation la lagadi, please excuse me. Tafsir Ahmad, Dem Arski, my consolation Yahweh. Then Florence Thabak. Thabak guest debater ngasigi Sumra. One of the Masa Sakraba Satriba. Oh yes, Florence, you have a bright future. Please round of applause for Florence. Magi class 5 ki standard siga Magi level confidence, Magi level of presentation. I think she has done brilliantly. Adubu atopa computer Simon again a mature about competition. Yawunina. The Florence, you have a long way to go. Matam lady, matang first win tagani. Then Muhammad Umar, DM Arts. Mathang da Joshini Huirongbam DM Science. Ma'am Kubi consolation top level yaw watani then and Rosni Chanu Oriental College. Lebibra Yawibra. Okay, now the third participant, third position holder is Imphal College ki Sanatombi Laishram. Congratulations, Sanatombi Laishram. Second, Manipur University ki Yoga Department, M. Amarjit Singh. First goes to, again, mana second youngest Warengane na Thaze, college ki level ki debaters, among Manipur University ki debaters, Mahagna Yamna Pazamong, the mighty Premier. He is none other than Gagrin Thaugdam, Camps English School. Gagrin is there. Just Humaki unanimous choice ni Gagrin si class 11, am I right? Class 11 kadang ID aduga maruina overall magi content of his argument haitare content am phase at the same time magi presentation plus magi articulations ahumaksi doina phase aduga akoi participants in marakta content su phazaba aduga arguments phazaba, but the way how you use your language haidi khatna badong nangang ba aigi imana ba sung khatna bagi kaithel na khatna bagi adugi language mange to ba yorok ba adigi chumna conversation ko adu to ko this is unacceptable in a debate.
ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯆꯤꯡꯂꯦꯟꯅ ꯗꯤꯀꯣꯔꯝ ꯑꯃ ꯉꯥꯛꯁꯦꯅ ꯍꯥꯏꯔꯤꯁꯦ ꯗꯤꯀꯣꯔꯝ ꯉꯥꯛꯁꯤ ꯍꯥꯏ ꯇꯥꯔꯕꯗꯤ ꯃꯤꯁꯇꯔ ꯁ꯭ꯄꯤꯀꯔ ꯁꯔꯗꯪ ꯍꯥꯏꯕ ꯅꯠꯇꯦꯕ ꯍꯥꯎꯁꯀꯤ ꯗꯤꯀꯣꯔꯝꯁꯤꯗ the kind of language you use is really important ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯍꯩꯁꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯊꯣꯛꯑꯒ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯄ꯭ꯔꯥꯏꯚꯦꯠ ꯇꯣꯛꯇ ꯏꯃꯥꯟꯅꯕ ꯂꯨꯟ ꯇꯤꯟꯅꯕ ꯇꯣꯛꯇ ꯉꯥꯡꯒꯗꯕ ꯋꯥꯍꯩꯔꯥ ꯁꯤ ꯈꯦꯠꯅꯩ this is how we differentiate platform ꯍꯥꯏꯔꯤꯁꯦ ꯃꯥꯒꯤ time and space so I matam khara lawjare warubiroi thank you Imphal College see you again bye bye Thank you, sir. Program asigi aikoi prize yenthok chatrikai gi mangoinana antak pangthokiba Manipur University Inter-College Youth Festival amadi Manipur University Inter-College Sport ta Imphal College ki oina mai ngakpi raktuna aikoi Imphal College ki mingda prize lobi khraba nuksijaraba marup singda aikoi achamba college ki site tagi presentation amaka khudol tamnabagi tanja adum tang lojage ahan bada objecta mayang mamang dasu mangoinana utpiramba one act play anda pangthokiba Manipur University Inter-College Youth Festival da second position lobi rakraba one act play gi aikoi maru oiba saruk ama oina part oina actor gi satlon langkiba aigi maru koksinjage Naurem Dayananda Singh lengtok pirakani loinana prize asi khudol tambina bagidokta college asigi oza principal kai kom nazariba mingona panjara Dr. M Priyo Battana achamba khudol asi pibigani sum mathang manau naina aikoi matam asi thengjalakna koksinjage one act play da saruk langbada saruk yabikhiba Namram Sumanta Singh lengsin birakani Lengsan Biraksi Namran Sumanta Singh Sumanta ki mathangda ikai khumnajariba Wainam Bhumika Devi a student of BSc first semester ready da lebinaba khanganjari Loinana masigi makha tarakpada Thongnaujam Sujata Devi lengsan pirakani Loinana one act play asida achoba instrument gi music ki mateng chauna pangbikhiba aigi marup Irungbam Albert Lengson birakani Loinana Irungbam Albert ka loinana guitarist aigi marup Likmabam Prithibijit Singh busu Lengson birakna bakhanganjai Loinana aikoi one act play gi team asi loiraga antak pangthokiba Manipur University Inter-College Youth Festival 2022 da aikoi gi classical solo dance ta second position lobi rakharba koi gi marup Rajkumari Gyaneswari Devi bu lengsin birakna khanganjari lengsin biraksi Rajkumari Gyaneswari Devi a student of BA 5th semester recalling Loinana masigi makha tarakpada light vocal Indian solo da second position lobi rakraba marup Mutum Elina Devi busu lengsin biraknaba niksingjar akpi gani aikoi Elina si out of station ore loinana aikoi gi anta pangthokiba Manipur University Inter-College best physics male da aikoi gold medal first position lobi rakraba aikoi gi marup Nongthongbam Nongis Ngandabu Koksinjai Loinana masigi makha tarakpada Manipur University Inter-College Yogasana male and women tournament da aikoi second runners up ki prize mana phangbirakaba koi marup Angom Susmila abusu lengsan biraknaba Koksinjai lengsan biraksi Angom Susmila Aikoi hantak pangthokiba Manipur University Inter-College Yogasana da second runners up ki mana lobi rakharba Thagachari oja masigi makha tarakpada aikoi masigi makha tarakpada aikoi debate ki makong mathang tarakharba
ꯁꯤꯡꯗ ꯃꯅꯥ ꯌꯦꯡꯊꯣꯛꯄꯒꯤ ꯇꯟꯖꯥ ꯑꯗꯨꯃ ꯂꯧꯖꯤꯟꯖꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯁꯤ ꯑꯩꯒꯤ ꯃꯔꯨꯞ ꯗꯦꯅꯤꯜꯁꯟꯗ ꯁꯤꯟꯅꯖꯔꯤ Hello, hello. Debate ki first, second, third position tarakrabasing adu lautokpagi tanja adu laujage. First, Gangarin Thaudam from KM English Academy. Gangarin Thaudam. Prize asibu pithok pinabagi damakta college asigi kai komnajari ba Dr. M. Priyobata Singhabu kaushinjari. Second position, Rakrava M. Amarjit Singh, Department of Yoga, MU. M. Amarjit Singh. Third position, the Sanatombi Laishram from Imphal College, 5th semester. Sanatombi Laishram from Imphal College. Thagachari Sir Principal. Mathangi consolation prize ki amuk lautok chabagi tanja adu laujage. Consolation Lovina Bagidamakta Tafsir Ahmad JM Art first semester. Consolation prize asi pipina Bagidamakta college asigi vice president oina lebiriba Dr. TH Navakumar Sarbu stage sak asida kaushinjage. Tafsir Ahmad. Mathangda Florence Thaudam. Mathang asidi Umar MK 5th semester DM Arts. Mathang asidi Josni Huirengbam DM Science. Aroiba Consolation Prize Kidamakta N. Rosni Chanu Oriental College. Thagachari Oza. Masigi
Special prize lobinabagidamagta Gangarin Thaudam amadi Florence Thaudambu kausinjari. Aduga prize asi pibinabagidamagta ngasigi teacher in charge Madam Rasitombibu stage thakasida kausinjari. Thagaturi Madam. Ngasigi state level open debating competition Imphal College Students Union na sinjalangza duna pangthok chakiba debate asida saruk yabi kiba participant habidi competitors sing maming lauthok charake yaragadi akoi basida lebiragadi stage thagasida lengkhat piraknaba haijari. Marak thatna Inter College Youth Festival da solo song light vocal Indian solo song competition da second position Laura Kraba College asigi Mutum Elina Devi BA first semester bu stage kasida kausinjari. Ngasigi competitor sing manang nagpada lebiragadi stage thakasida kakhatpiraknaba haiduna ningsingjari. Ahamada Ayekpam Lucy Chanu Imphal College, Lakshmi Laishram Chanu Imphal College, T. Jasopanta DM Commerce, and Amarendra Singh Department of Yoga MU, S. Daina Devi, Tafsir Ahmad, T. Jamie Singh, S.S. Johnny, Kaisam Albert Singh, Abon May, Singam Purnima Chanu, Lamgan Bayumnam, Lai Mayum Bijaya Devi, Muhammad Ibrahim, El Binika, Sanatombi Laishram, Sanasam Debikarani, M. Amarjit Singh, and Rosni Chanu, K. Levish Devi, Faumai, Josh, Ronali Laurembam, Baipay, Marges Asem, L. Naresh Maitay, KHS Dizen. Ngasigi Imphal College Students Union na sinjalangza duna pangthokiba state level open debating competition in the motion Thabak Phangdabagi masing Hengatlakliba si Masa Masagi Ashonbanani haiba si matang asida lotion bagi tanjadu laujage.